Nagagi micham Taruk Hatpada Chennaba haiba mioi ani lailon Wi-Fi khulagi security force na fare hairi police tagi fangba pau amana hai Manipur police NIA amadi CRPF ke apunba team amana chathakiba operation amada mioi ani adu phagat pangam khibane faraba mioi ani adude lailon Wi-Fi khulagi Pradeep Apokpa Tomba amadi Pradeep ki loinabi ayingbine makoi ani gi mathakta logi oiba formality sing chathaba hokre haina su police ki pau asina makatari Nagalamaromda Manipur Police na social media da thagalapa atopa post amana hai farabi ayingbigi atopa ming mangya kawi mahag Nimkishawgi machanupine Ayingbi amasung Pradeep Nagamicham Taruk Fakibagi Thauduk adu Haktingnana Thingnahoba Myoy Singna identify Taurapadagi Fagat Kibane crime asida Chennaba atay Myoy Sing Fagat Nanaba akan mamong da hotnari hainaso Manipur Police ke Maike Digi Fong directly